ꯂꯥꯟꯊꯣꯛꯆꯔꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯀꯔꯤꯒꯤꯗꯃꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕꯅꯣ ꯑꯃꯗꯤ ꯏꯁꯤꯡꯗꯒꯤ ꯇꯤꯜ ꯍꯤꯗꯥꯛ ꯑꯃꯗꯤ ꯑꯣꯔꯒꯥꯅꯤꯛ ꯗꯥꯏ ꯃꯆꯨꯁꯤꯡ ꯂꯧꯊꯣꯛꯄꯗ ꯅꯦꯅꯣꯄꯥꯔꯇꯤꯀꯜꯁꯀꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯤꯖꯤꯛꯁ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯃꯅꯤꯄꯨꯔꯗ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯗꯣꯛꯇꯔ ꯂꯧꯁꯥꯝꯕꯝ ꯍꯦꯔꯣꯖꯤꯠꯀ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯔꯥꯏꯆꯟꯗ ꯆꯤꯡꯊꯥꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯀꯔꯤꯒꯤꯗꯃꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕꯅꯣ? ꯋꯥꯈꯜ ꯋꯥꯡꯕ ꯋꯥꯈꯜ ꯂꯩꯕꯁꯤꯡ ꯑꯁꯤꯡꯕꯁꯤꯡꯅ ꯏꯇꯣꯞ ꯇꯣꯞꯅ ꯍꯦꯛꯇ ꯈꯜꯂꯤ ꯍꯦꯛꯇ ꯈꯦꯠꯅꯩ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯍꯥꯏꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯤꯕ ꯑꯆꯧꯕ ꯃꯅꯥ ꯑꯃꯅꯤ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯋꯥꯈꯜꯂꯣꯟꯒꯤꯗꯃꯛꯇ ꯃꯅꯥ ꯑꯁꯤ ꯈꯟꯒꯠꯇꯨꯅ ꯄꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯀꯨꯝꯖꯥ 1901 ꯍꯧꯗꯨꯅ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯦꯗꯤꯁꯤꯟ ꯂꯤꯇꯔꯦꯆꯔ ꯑꯃꯗꯤ ꯄꯤꯁꯀꯤ ꯂꯝꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯗꯨꯅ ꯂꯥꯛꯄꯅ ꯀꯨꯝꯖꯥ 1997 ꯑꯁꯤꯗ ꯏꯀꯣꯅꯣꯃꯤꯛ ꯁꯥꯏꯟꯁꯦꯁ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯃꯊꯪ ꯂꯥꯎꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯦꯝꯕꯔ ꯇꯥꯡ 10 ꯅꯣꯕꯦꯜ ꯗꯦ ꯑꯁꯤꯗ ꯁ꯭ꯋꯤꯗꯦꯟ ꯂꯩꯄꯥꯛꯀꯤ ꯀꯣꯅꯨꯡ ꯁ꯭ꯇꯣꯛꯍꯣꯝ ꯂꯣꯏꯅꯅ ꯅꯣꯔꯋꯦꯒꯤ ꯀꯣꯅꯨꯡ ꯑꯣꯁꯂꯣꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤꯒꯤ ꯃꯅꯥ ꯌꯦꯟꯊꯣꯛꯏ 1901 ꯀꯨꯝꯖꯥ 2013 ꯐꯥꯎꯕꯗ ꯃꯤꯑꯣꯏ 963ꯅ ꯐꯪꯈ꯭ರೆ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 65 ꯌꯥꯎꯔꯤ ꯅꯨꯄꯤꯁꯤꯡꯒꯤ ꯂꯛꯇꯒꯤ ꯃꯦꯗꯥꯝ ꯀ꯭ꯌꯨꯔꯤꯅ 1903ꯗ ꯐꯤꯖꯤꯛꯁꯀꯤ ꯂꯝꯗ ꯑꯗꯨꯒ 1918ꯗ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯑꯃꯨꯛ ꯐꯪꯗꯨꯅ ꯈꯦꯠꯅꯔꯕ ꯂꯝ ꯑꯅꯤꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯣꯏꯈꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯑꯐꯥꯎꯕ ꯀꯦꯃꯤꯁꯠ ꯏꯟꯖꯤꯅꯤꯌꯔ ꯑꯃꯁꯨꯡ ꯏꯟꯚꯦꯟꯇꯔ ꯑꯃꯁꯨ ꯑꯣꯏꯕꯤꯔꯝꯕ ꯑꯜꯐ꯭ꯔꯦꯗ ꯅꯣꯕꯦꯜꯒꯤ ꯈꯨꯗꯣꯜꯅꯤ ꯑꯜꯐ꯭ꯔꯦꯗ ꯅꯣꯕꯦꯜꯅ ꯄꯨꯊꯣꯛꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯟꯕ ꯌꯥꯕ ꯈꯔꯗꯤ ꯕ꯭ꯂꯥꯁꯇꯤꯡ ꯀꯦꯞ ꯗꯥꯏꯅꯥꯃꯥꯏꯠ ꯃꯩꯈꯨ ꯊꯣꯛꯇꯕ ꯒꯟ ꯄꯥꯎꯗꯔꯁꯤꯡꯅꯤ ꯑꯜꯐ꯭ꯔꯦꯗ ꯅꯣꯕꯦꯜꯅ ꯄꯨꯊꯣꯛꯈꯤꯕ ꯗꯥꯏꯅꯥꯃꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡ ꯇꯧꯈꯥꯏꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡꯂꯗꯨꯅ ꯑꯦꯜꯞꯁ ꯆꯤꯡꯖꯥꯎꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯁꯦꯟꯠ ꯒꯣꯊꯔꯗ ꯇꯅꯦꯜ ꯀꯨꯝꯖꯥ 1912ꯗ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯑꯜꯐ꯭ꯔꯦꯗ ꯅꯣꯕꯦꯜ ꯃꯥꯂꯦꯝꯗ ꯁꯛꯈꯪꯅꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯜꯐ꯭ꯔꯦꯗ ꯅꯣꯕꯦꯜꯅ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯂꯝ ꯀꯌꯥ ꯑꯃꯗ ꯄꯦꯇꯦꯟꯠ 285 ꯊꯝꯂꯝꯃꯤ ꯋꯥꯈꯜ ꯋꯥꯡꯕ ꯂꯧꯁꯤꯡ ꯂꯩꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯗ ꯀꯥꯟꯅꯕ ꯄꯤꯕꯒꯤꯗꯃꯛꯇ ꯁꯛꯈꯪꯕꯤꯗꯨꯅ ꯄꯤꯕ ꯃꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖꯀ ꯃꯥꯟꯅꯕ ꯆꯥꯡꯗꯝꯅꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯅꯥꯅꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯀꯔꯤꯒꯤꯗꯃꯛ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯑꯁꯨꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯕꯅꯣ ꯃꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯔꯤꯕꯒꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯛꯇ꯭ꯔꯕ ꯃꯥꯡ ꯇꯥꯛꯅ ꯁꯤꯟꯕ ꯑꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯁꯤꯅ ꯎꯀꯜꯒꯨꯝ ꯃꯤꯑꯣꯏ ꯈꯨꯟꯅꯥꯏꯗ ꯑꯆꯨꯝꯕꯒ ꯂꯣꯏꯅꯅ ꯇꯦꯡꯕꯥꯡꯅꯕꯒꯤꯗꯃꯛ ꯃꯃꯤ ꯇꯝꯕꯤꯗꯨꯅ ꯂꯥꯛꯂꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯡꯂꯣꯟꯒꯤ ꯂꯝꯗ ꯍꯥꯏꯕꯗꯤ ꯃꯦꯗꯤꯁꯤꯟ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯁꯤ ꯏꯇꯣꯞ ꯇꯣꯞꯄꯤ ꯂꯝꯁꯤꯗ ꯐꯪꯂꯛꯈꯤꯕ ꯃꯅꯥꯁꯤꯡꯒꯤ ꯃꯄꯥꯟꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯍꯦꯟꯒꯠꯍꯟꯕꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯈ꯭ꯔꯦ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯃꯅꯥ ꯐꯪꯈ꯭ꯔꯕꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯔꯝꯂꯤꯕ ꯑꯅꯧꯕ ꯄꯣꯠꯂꯝ ꯋꯥꯈꯜꯂꯣꯟ ꯈꯨꯗꯛꯇ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯀꯩꯔꯥꯛ ꯁꯦꯝꯂꯗꯨꯅ ꯊꯥꯕꯤꯔꯤ ꯍꯥꯏꯕꯗ ꯈꯛ ꯂꯥꯜꯂꯣꯏ ꯍꯟꯗꯛ ꯆꯍꯤ 2024ꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯃꯍꯧꯁꯥꯒꯨꯝ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ 2024ꯒꯤ ꯐꯤꯖꯤꯛꯁꯇ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯖꯣꯟ ꯖꯦ ꯍꯣꯐꯤꯜ ꯂꯣꯏꯅꯅ ꯖꯦꯐ꯭ꯔꯤ ꯍꯤꯗꯟꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯦꯁꯤꯟ ꯂꯔꯅꯤꯡ ꯑꯃꯗꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯂꯝꯌꯥꯟꯕꯤꯈꯤ ꯍꯥꯏꯕ ꯌꯥꯏ ꯀꯥꯡꯂꯣꯟꯂꯣꯏ ꯑꯅꯤ ꯑꯁꯤꯅ ꯐꯤꯖꯤꯛꯁꯀꯤ ꯇꯨꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤꯒꯤ ꯃꯦꯁꯤꯟ ꯂꯔꯅꯤꯡ ꯑꯁꯤ ꯑꯣꯏꯔꯛꯅꯕꯒꯤ ꯄꯥꯝꯕꯩꯁꯤꯡ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯎꯁꯤꯡ ꯁ꯭ꯇꯣꯔ ꯇꯧꯅꯕ ꯂꯣꯏꯅꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯕꯨ ꯑꯃꯨꯛ ꯔꯤꯀꯟꯁꯇ꯭ꯔꯛ ꯇꯧꯅꯕ ꯉꯝꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯈꯤ ꯖꯦꯐ꯭ꯔꯤ ꯍꯤꯟꯇꯟꯅ ꯍꯣꯠꯅꯖꯗꯨꯅ ꯗꯦꯇꯥꯁꯤꯡꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯊꯤꯗꯣꯛꯄ ꯉꯝꯂꯛꯈ꯭ꯔꯦ ꯃꯁꯤꯅ ꯌꯥꯝꯅꯃꯛ ꯄꯥꯛ ꯆꯥꯎꯔꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯅ꯭ꯌꯨꯔꯜ ꯅꯦꯠꯋꯥꯔꯛ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯗꯨꯅ ꯑꯄꯤꯕ ꯄꯤꯛꯆꯔ ꯂꯥꯏ ꯑꯃꯗ ꯌꯥꯝꯅꯃꯛ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯏꯂꯤꯃꯦꯟ ꯑꯃ ꯍꯤꯟꯇꯟꯒꯤ ꯇꯦꯡꯕꯥꯡꯁꯤꯡꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯖꯣꯟ ꯖꯦ ꯍꯣꯐꯤꯟ
United States ki Princeton University ki maming leiraba professor ne. Aduga Jeffrey Hinton na Hosey University of Toronto, Canada da professor oina Thaupuri. Lising ani kunmari gi oina David Becker, Demis Hassabis amasung John Jumper makhoi ahumna chemistry gi lamda Nobel Prize phanglakre. Makhoi gi tengbang dagi ahingba singi yamna maru oiraba protein singi lamda anoba thoidok hendokna kanaraba wafum kaya mayek lana khangnarakre. David Becker na computational protein design gi damakta phangkiba manani. Aduga Demis Hassabis amadi John Jumper gi thoidokpa khudol di protein structure prediction ni. David Becker, University of Washington, Seattle, Loinana, Howard Hughes Medical Institute, United States of America da Thaupuri. Demis Hassabis amadi John Jumper di Google DeepMind da thabak tauri. Handak chahi lising ani gunmari medicine gi lam asigi damak Nobel Prize Victor Ambrose amadi Gary Rifkin da pikre. Makhoina microRNA puthoklaktuna masina post-transcriptional gene regulation da lauriba mathau adu ningthina masak khangdoklakpadagi mana asi khusinnaribani. United States ki kanglon loi ani asina puthorakliba wafam yamna maru oiba pumnau nauba gene regulation gi principle amani. Kanglon loi ani asina kumzalising amaga chamapan marifu loiramdaida Sinorhabditis elegans hairiba roundworm asida microRNA na gene expression cell singi lichat chazat loinana development activities da hakthengna na tengbangi haiba mayek sengna khanghalakhi. Makhoigi thizin humjin basina miyoibagi haksel gi lamda thoidok hengdokna tengbang lakhre. Cancer amade genetic disorders na chingba laina kayada kanglon loi ani asina phongdorakliba wafam sing asina mamal yamlaba kanaraba tengbang kaya soidana pirakadauri. Victor Ambrose asi hausi University of Massachusetts Medical School da Molecular Medicine gi professor oina Thaupuri. Aduga Gary Rifkin na hausi Howard Medical School da Genetics ki professor oina Thaupuri. Taseng namak Nobel Prize singna miyobagi puwari gi mapung phahanbada mayek larab khudam ama soidana oirabani. Miyobagi damakta loinana malem sigi tungi phibam lepada achoba khudolni Nobel Prize sing amadi masigi matik charaba mana phangliba miyosing. Aroibada amuk thamjari Isingdagi til-hidak amadi organic dye machu sing louthokpada nanoparticles ki thoudang haiba hiram sida Department of Physics National Institute of Technology Manipur da Associate Professor oina Thaupuri ba Dr. Loushambam Herojit ka ekhoigi mihut Raichanda Chingtham go unaduna wari saba. Miyoibagi hai singbagi hona jaman kanglon gi asan ba miyeng magi tawbang ngamba kaya ngasidi hingbada kaya da nungairaba. Adubu anoba hidak langthak khusukhulaina miyoiba aikhoida awa chetheng pidaba nate miyoiba aikhoigi ani suba thawaini hainarabi isingna phatrabada ana aye kaya mayoknari ngasibu puduna laksari Science magazine Isingdagi til-hidak amadi organic dye machu sing louthokpada nanoparticle singi mathau haiba hiram sida khananaba Akashvani Imphal gi studio da lengsinduna leibiraba Dr. Loushambam Herojit pu ahanbada ikai khumnajabagolina taram okchari. Thagatsari tabiriba mayam punamaksu kurumjari. Dr. Herojit ngasi khuni hingibasi chakhotpagi kham thenglena hainabasu mayam ma yauri amurum da khuni chakhotpagi kham thenglaba maraksida akhuna thawaini haina longnaribe isingda yamna mosilakpa maruina til-hidak amadi akhoigi phi masu sangba chanaba thaknaba sangba any form of akhoi organic dye singsina akhoi ising mayam da mosilanbasu akhoi andum thengnare aduna ngasi wahaudu oina Dr. Herojit da laksaningi se dye hairaga akhoi karibu khangnabagi amasung akhoi machu dye singasi makhal kaya thokna nainaba yai haibadusu kitang saruna thambiyo. Yam nungaijai aina miyam gidamta akhangba khara thamjaramge dye hairaga akhoi icham chamna hairabada machu bu khangnei akhoi leitingi oina seasonariba fabrics haidi firol sing amadi decoration gi oina seasonariba potlam kaya adagi khoi chanaba thaknabada seasonariba machu sing sibu akhoi dye gi category da lakni ko ahanbada horfam yengaga dye sing asi organic dye natra natural dye haina haiba category am da lani aduga synthetic dye habamga organic or natural dye sina
ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯍꯧꯁꯥꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯗ ꯐꯪꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯄꯣꯁ ꯑꯩꯈꯣꯏ ꯍꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯆꯨꯁꯤꯡ ꯑꯗꯒꯤ ꯂꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯆꯨ ꯂꯧꯕ ꯌꯥꯏ ꯊꯥꯏꯅꯉꯩꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗ ꯇꯥꯕꯗ ꯀ꯭ꯂꯤꯌꯣꯄꯥꯇ꯭ꯔꯅ ꯃꯥꯒꯤ ꯂꯤꯞꯁꯇꯤꯛꯀꯤ ꯃꯍꯨꯠꯇ ꯀꯝꯐꯣꯏꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯪꯉꯝꯃꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯗꯥꯏꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯂꯥꯛꯀꯅꯤ ꯁꯤꯟꯊꯦꯇꯤꯛ ꯗꯥꯏꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯤ ꯅꯨꯡ ꯁꯪꯕꯗ ꯍꯧꯖꯤꯛ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯅꯦꯆꯔꯦꯜ ꯗꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯨꯞꯁꯟꯕꯗ ꯌꯥꯝꯅ ꯋꯥꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯨꯕ ꯀꯥꯟꯗ ꯀꯣꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯦꯇꯤꯛ ꯗꯥꯏꯁꯤ ꯀꯦꯃꯤꯀꯦꯜꯂꯤ ꯂꯦꯞꯇ ꯃꯤꯅ ꯄꯨꯊꯣꯛꯂꯒ ꯕꯖꯥꯔꯗ ꯐꯪꯅꯔꯦ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯥꯒꯤ ꯗꯥꯏꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯀꯝꯄꯥꯎꯟꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯔꯃꯤꯅꯦꯜꯗꯨ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ꯭ꯔꯥ ꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯦꯇꯥꯌꯣꯅꯤꯛ ꯗꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯅꯥꯌꯣꯅꯤꯛ ꯗꯥꯏ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯗꯥꯏ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯥꯏꯖ ꯑꯃꯨꯛ ꯇꯧꯕ ꯌꯥꯒꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯟꯅꯅꯕꯗ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯀꯤ ꯇꯤꯜ ꯍꯤꯗꯥꯛꯁꯦ ꯍꯧꯖꯤꯛꯀꯤ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯡꯒꯣꯜꯗꯒꯤ ꯎꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯦꯃꯤꯀꯦꯜꯂꯤ ꯇꯤꯜ ꯍꯤꯗꯥꯛꯁꯦ ꯉꯁꯥꯏꯒꯤ ꯁꯦꯝꯃꯛꯄꯗ ꯃꯥꯒꯤ ꯃꯍꯤ ꯃꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯆꯦꯟꯊꯔꯛꯑꯕ ꯃꯇꯨꯡꯗ ꯃꯁꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯏ ꯑꯃꯨꯛ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯁꯣꯛꯄꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯁꯦ ꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯄꯣꯂꯨꯠ ꯇꯧꯔꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯐꯒꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯜ ꯍꯤꯗꯥꯛꯅ ꯁꯣꯛꯍꯟꯕꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯅ ꯇꯤꯜ ꯍꯤꯗꯥꯛ ꯆꯥꯏꯕ ꯀꯥꯟꯗ ꯃꯗꯨꯒꯤ ꯂꯧꯕꯨꯛꯇ ꯂꯩꯔꯝꯃꯤꯕ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯒ ꯍꯪꯉꯣꯏꯁꯤꯡꯁꯤ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯔ ꯇꯧꯈꯠꯂꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯗꯥꯏ ꯑꯁꯤꯅ ꯏꯁꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯂꯒ ꯏꯄꯥꯛꯇ ꯇꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯄꯥꯝꯕꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕ ꯀꯌꯥ ꯑꯗꯨ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝꯗ ꯀꯥꯏꯊꯔꯛꯄ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝꯁꯤ ꯀꯥꯏꯊꯔꯛꯑꯦ ꯑꯗꯨꯅ ꯆꯥꯎꯅ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯁꯤꯡꯅꯕ ꯑꯃ ꯄꯣꯔꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯏ ꯁꯤꯁꯤꯅ ꯇꯤꯜ ꯍꯤꯗꯥꯛꯀꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯗꯥꯏ ꯏꯟꯗꯁꯇ꯭ꯔꯤꯁ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄ ꯖꯒꯥꯗ ꯂꯩꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯅ ꯄꯨꯊꯣꯔꯛꯂꯤꯕ ꯊꯥꯗꯣꯔꯛꯂꯤꯕ ꯗꯥꯏꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤꯗ ꯌꯥꯝ ꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯇꯤꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯄꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯁꯔꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤ ꯊꯣꯛꯂꯛꯄ ꯋꯦꯁ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤ ꯃꯣꯅꯤꯇꯔ ꯇꯧꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯒꯅꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇꯤꯜ ꯍꯤꯗꯥꯛꯅ ꯉꯁꯥꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯀꯥꯏꯍꯜꯂꯤꯕ ꯑꯗꯩ ꯏꯁꯤꯡꯗ ꯃꯣꯠꯍꯜꯂꯤꯕ ꯏꯁꯤꯡꯗ ꯄꯣꯂꯨꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯅ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯍꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯒꯤ ꯄꯥꯔꯠꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯇꯥꯔꯝ ꯑꯃ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯗ ꯁꯦꯝꯃꯛꯄꯗ ꯃꯥꯒꯤ ꯀꯝꯄꯣꯅꯦꯟꯁꯤꯡꯁꯤ ꯃꯁꯤ ꯀꯔꯤꯅꯣꯗꯣ ꯈꯤꯇꯪ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯁꯤ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯑꯃꯅꯤ ꯀꯌꯥꯃꯨꯛ ꯄꯤꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯤꯇꯔ ꯑꯃꯒꯤ ꯁꯔꯨꯛ ꯀꯔꯣꯔ ꯆꯥꯝꯃ ꯊꯣꯛꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯃꯒꯤ ꯑꯁꯥꯡꯕꯗꯣ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯏꯟꯁꯇ ꯔꯤꯁꯔꯁꯇ ꯍꯥꯏꯅꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯦꯃꯦꯟ ꯁꯨ ꯑꯆꯝꯕ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯅ ꯈꯟꯅꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯡꯕ ꯌꯥꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯥꯌꯨꯔꯚꯦꯗꯤꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯧꯔꯕꯗ ꯑꯁꯣꯀꯥ ꯄꯤꯂꯔ ꯑꯗꯨꯏꯗ ꯅꯦꯅꯣ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯍꯧꯖꯤꯛ ꯅꯧꯅ ꯎꯕ ꯐꯪꯉꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯇ ꯌꯥꯎꯕ ꯀꯣꯝꯄꯣꯅꯦꯟꯠꯅ ꯍꯥꯏꯔꯒꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯂꯩꯕ ꯄꯦꯔꯤꯌꯣꯗꯤꯛ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯑꯦꯂꯤꯃꯦꯟ ꯈꯨꯗꯤꯡꯃꯛꯅ ꯁꯥꯕ ꯌꯥꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯍꯦꯔꯣꯖꯤꯠ ꯑꯗꯨꯒ ꯃꯈꯥꯗ ꯂꯥꯛꯄ ꯋꯥꯍꯪꯁꯤ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁ ꯑꯃꯁꯨꯡ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯀꯝꯄꯣꯅꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯄꯥꯠꯇ ꯇꯨꯔꯦꯟꯗ ꯑꯗꯒꯤ ꯐꯦꯛꯇꯔꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯗꯩ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯗꯒꯤ ꯄꯤꯄꯜ ꯃꯌꯥꯝꯅ ꯋꯥꯇꯔ ꯕꯦꯁꯤꯟꯁ ꯃꯌꯥꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯒꯤ ꯀꯩꯗꯒꯤ ꯊꯥꯗꯔꯛꯄ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯇꯨꯅ ꯀꯔꯝꯅ ꯇ꯭ꯔꯤꯠꯃꯦꯟꯁꯤ ꯄꯤꯕ ꯌꯥꯒꯅꯤ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯇꯨ ꯏꯁꯤꯡꯗꯨꯗꯩꯗ ꯊꯥꯗꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯣꯝꯗꯣꯝ ꯆꯨꯞꯁꯟꯕ ꯉꯝꯕ ꯁꯛꯇꯤꯗꯣ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯅꯞꯁꯜꯍꯟꯕ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗꯒꯤ ꯉꯁꯥꯏꯒꯤ ꯗꯥꯏ ꯅꯠꯇ꯭ꯔꯒ ꯇꯤꯜ ꯍꯤꯗꯥꯛꯁꯤꯡꯗꯨ ꯆꯨꯞꯁꯜꯍꯜꯂꯒ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯇꯨ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯏꯁꯤꯡꯗꯒꯤ ꯗꯥꯏꯒꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁ ꯅꯠꯇ꯭ꯔꯒ ꯇꯤꯜ ꯍꯤꯗꯥꯛꯀꯤ ꯃꯣꯂꯤꯀ꯭ꯌꯨꯜꯁꯤꯡꯗꯨ ꯏꯁꯤꯡꯗꯒꯤ ꯈꯥꯏꯗꯣꯛꯄ ꯌꯥꯒꯅꯤ ꯁꯤꯒꯤꯗ ꯏꯁꯨ ꯑꯅꯤ ꯊꯣꯛꯂꯛꯑꯦ ꯏꯁꯨ ꯑꯅꯤꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯖꯈꯤꯕ ꯀꯦꯇꯦꯒꯣꯔꯤꯗ ꯄꯣꯖꯤꯇꯤቭ ꯆꯥꯔꯖ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯆꯥꯔꯖ ꯄꯨꯕ ꯗꯥꯏ ꯑꯣꯏꯔꯒꯗꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗ ꯃꯦꯟꯂꯤ ꯑꯣꯏꯅ ꯃꯦꯇꯜ ꯑꯣꯛꯁꯥꯏड्स ꯑꯇꯥꯗꯤ ꯌꯣꯜꯍꯤꯡꯒꯨꯝꯕ ꯑꯦꯅꯤ ꯃꯦꯇꯜ ꯑꯃꯗ ꯑꯣꯛꯁꯤꯖꯦꯟ ꯇꯨ ꯇꯤꯟꯁꯤꯜꯂꯗꯤ ꯃꯦꯇꯜ ꯑꯣꯛꯁꯥꯏड्स ꯑꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯇꯜ ꯑꯣꯛꯁꯥꯏड्सꯀꯤ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁꯔꯐꯦꯁ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯨꯌꯣꯝꯁꯤ ꯄꯣꯖꯤꯇꯤꯚ ꯆꯥꯔꯖ ꯑꯣꯏꯌꯦ
positive charge oibanina chentharagliba dai duna negative charge oirmagadi ilai lai namonda chupsanbirani adubu karigumba dai duna positive terminal oirmagadi habdi cationic dai oirmagadi adudu chupsanba ngamde aduna karamna kamaina tawgani hai kanseda akoina ngasai positive charge pubagi mahuta negative charge puba nanoparticle sinarba adoi tadi ngasai gi cationic dai tu ilai lai na chupsalaga khaidokpa yagani aduna metal oxides ti positive charge pure khangle adubu negative charge puba nanoparticle sing sida da karam ba changani ha kandida carbon based material carbon based material da laktu se graphene akoina hojik yamna hot topic oinari adai carbon nanotubes leinari si singsina akoigi awang technology toraga sizinaraga semba posak ore adu icham chamna akoina local level da semge hai tadi charcoal natraga akoigi maitan si carbon products ne duna masa matomta maromdom magi surface negative charge pujabana maromodagi ngasai positive charge puba til-hidak oiro natraga machu gi chemicals into ilai lai na chupsan mangamani aduna hojiki issue la isina amuk positive oiba negative oiba se tongan ba pot sing na chupsan banina researcher sing na kari mathau tagi ha kanja pot sak ani se punsilaba hadi positive charge puba particles su negative charge puba particles anima punsala matuna mai performance negative oiba su chupsalan ba positive oiba su chupsalal ba adoi tadi posak ama khaktang na hairiba makhal gi dai natra pesticides sing du chupsalan bagi sakti chelalina yam nuaje Dr. Herojit water purification si ising si natraga til-hidak se sengdorakpada Dr. Herojit ne yam phajan mek sing na thambigre hadi negative charge pu busu adagi positive charge pu busu amta nanthohandana loina subsalan bane subsali base masi akhoi nanoparticle si Dr. Herojit ki lab ta dum phajan ilalai na phangbibra sabra natraga se masi akhoi battery yaubra battery yaud da bidan turen gumba da ising da dum thada bada dum mang sagi loina subsanbra pegi yumda aroda natraga ngasai filtration da akhoi ikom gumbada natraga pata tungaga leibetu da adum thadaraga thambra habidugi ngasagi model pegi prototype sigi matangda marik chumna kitang thambiyo koi lab ki level da hojik akhoi gi NIT da tawba experiment hayab da batch method when ahanba makta da sine ahanba da sine batch method si kamaina tawge hai kan se da patra ma da haiba pollutants sing daina til-hidak sing se hapaga se da nanoparticle sing su thadaraga thamba matamgi matungina nanoparticle sing duna kyam chupsangre haibduma koina khulai gi matungina irai na khantokpa ngamani sigi batch method si yamna koida sizinabda yamna khudong chaba hadi kamta atopa source yaubagi mathau tataba oibnina source means power battery ke ga yaubagi mathau di tate aduna yamna line chupsalan badi ngamali ada sida tholiba issue di karino ha kan saida kaigumba khoina lab ta tawudi volume macha ko 20-30 ml ta tawunina madude yauri potsai singdu ilai line lokthop ngamani adu hayeng pat ta lakpa kan turenda lakpa kan jadi magi issue si karino ha kan de thadari baneno particles singdu akhoina khaidokpa hadi amuk isingdagi lokthokpa se yamna wana thokpana maromabdagi akhoina hairiba adunguma nanoparticles singdu da properties khara chelhanna ba honai hairiba properties to di karino ha kan magnetic oiba nanoparticles sine magnetic oiba nanoparticles sina kanabasi karino ha kan se da dai myam du chupsangra matungda akhoina adu isingdagi amuk lokthokpa darkar lebnina yochabi ama thadaraga yamna laina lokthokpagi khudong chaba du pibi adubu akhoigi atopa technology da yengba kan se da akhoi particles ona thadabai mahuta film oina haitari particles sing du napsal halaga mapak on thadabagi probability jilai adu thadagi haitadi akhona power sizna taba yara roi power sing da voltage sajan bayai adu sungumba technology film on sizna ge haitadi akhona adungumba method si electrocatalysis haira khangni mana akhona power thajala matungda ngasai gi nanoparticles ki mamai tudaida charge puhalani aduga ngasai gi dai myam du thengaina halaga magi dai du thugai hanbagi mathau du mana tawni adu atopa amana piezocatalysis haiba technology amlai haiba piezocatalysis na kari tawbage ha kanda ultrasound gi frequency da akoina force am pisalani film du da madu pisan madu dai maram obidagi surface to da potential ama generator kani haiba potential sina maram obidagi sai dai molecules sing du ga thengainer ga or interaction to hala matungda dai molecules sing du kaida halaga non toxic oiba compound ta convert to thokpa sigi method se akoina yana toina sina ba method sing da changani
ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄꯨꯔꯤꯐꯤꯀꯦꯁꯟꯒꯤ ꯍꯥꯏꯗꯤ ꯏꯁꯤꯡꯁꯤ ꯁꯦꯡꯗꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯦꯊꯠꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤꯒ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯍꯦꯔꯣꯖꯤꯠꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯑꯩꯈꯣꯏ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯅꯥꯅꯣ ꯄꯥꯔꯇꯤꯀꯜ ꯕꯦꯁ ꯃꯦꯊꯠꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯃꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯍꯪꯁꯨ ꯑꯣꯏꯗꯣꯏꯅꯤ ꯊꯥꯏꯅꯉꯩꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯁꯤꯖꯤꯟꯅꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯗꯤꯃꯦꯟꯇꯦꯁꯟ ꯃꯦꯊꯠ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯣꯝꯗꯣ ꯃꯈꯥꯗ ꯐꯝꯊꯖꯍꯟꯕ ꯁꯤꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯏꯐꯦꯛꯇꯤꯞ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥꯡꯒꯨꯝꯕ ꯌꯥꯎꯕ ꯏꯁꯤꯡꯗꯗꯤ ꯂꯩꯅꯥꯡ ꯂꯧꯊꯣꯛꯄꯗꯤ ꯁꯦꯗꯤꯃꯦꯟꯇꯦꯁꯟ ꯃꯦꯊꯠꯁꯤꯅ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕ ꯃꯦꯊꯠ ꯑꯃꯗꯤ ꯑꯣꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯊꯥꯏꯅꯉꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯐꯤꯜꯇꯔꯗ ꯆꯣꯛ ꯑꯗ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯣꯛꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯁꯤꯡꯁꯦ ꯐꯥꯎꯍꯜꯂꯒ ꯃꯈꯥꯗ ꯗ꯭ꯔꯣꯞ ꯃꯊꯟꯇ ꯇꯥꯍꯜꯂꯛꯄ ꯁꯤꯒꯤ ꯃꯦꯊꯠꯁꯤꯃꯒ ꯂꯩ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯍꯧꯖꯤꯛꯀꯤ ꯊꯥꯏꯅꯉꯩꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯔ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯗꯤ ꯊꯥꯏꯅꯉꯩꯗꯗꯤ ꯄꯣꯂꯨꯁꯟꯁꯤ ꯌꯥꯝꯅ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯏꯁꯤꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯀꯝꯄꯥꯎꯟꯁꯤꯡꯁꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯅ ꯌꯥꯎꯕꯅꯤ나 ꯏꯔꯥꯏ ꯂꯥꯏꯅ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯗꯤ ꯄꯣꯂꯨꯇꯦꯟ ꯑꯣꯏꯅ ꯃꯇꯝꯗꯨ ꯈꯟꯅꯔꯤꯁꯦ ꯂꯩꯅꯥꯡꯗꯨ ꯈꯛꯇꯅꯤ ꯏꯁꯤꯡ ꯑꯃꯣꯠꯄꯗꯣ ꯈꯛꯇꯅꯤ ꯏꯁꯤꯡ ꯑꯄꯣꯠꯄꯗꯨ ꯈꯛꯇꯅꯤ ꯃꯍꯤꯛꯀꯤ ꯑꯗꯩ ꯍꯛꯆꯥꯡꯗ ꯀꯩꯗ ꯁꯣꯟꯕ ꯉꯝꯕ ꯑꯩꯈꯣꯏ ꯀꯦꯃꯤꯀꯦꯜꯗꯣ ꯌꯥꯎꯗꯦꯕ ꯌꯥꯎꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯒꯨꯝꯕ ꯄꯣꯂꯨꯁꯟ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯄꯣꯂꯨꯇꯦꯟ ꯍꯥꯏꯗꯤ ꯉꯁꯥꯏ ꯀꯦꯃꯤꯀꯦꯜꯁꯤꯡꯗꯣ ꯉꯁꯥꯏ ꯁꯦꯗꯤꯃꯦꯟꯇꯦꯁꯟ ꯇꯧꯕꯗꯁꯨ ꯐꯝꯗꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏ ꯐꯤꯜꯇꯔ ꯇꯧꯕꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯎꯗꯣꯔꯛꯑꯒ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯌꯥꯝꯅ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯊꯥꯏꯅꯉꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯑꯩꯈꯣꯏ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯦꯃꯤꯀꯦꯜꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯊꯨꯒꯥꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯆꯨꯞꯁꯜꯂꯒ ꯏꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯍꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗꯩꯗ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯉꯁꯥꯏ ꯐꯤꯜꯇꯔꯗ ꯆꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯜꯗꯣ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯄ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯑꯅꯧꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯗꯕ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯟꯁ ꯑꯃꯨꯛ ꯊꯥꯗꯈꯤꯕꯗꯨꯅ ꯃꯥꯒꯤ ꯚꯦꯂꯤꯗꯤꯇꯤꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯂꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯕ ꯅꯦꯅꯣ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯐꯤꯜꯇꯔ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯥꯔꯣꯅ ꯌꯨꯝꯗꯁꯨ ꯃꯌꯥꯝ ꯈꯤꯟꯅꯔꯒ ꯂꯩ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕꯒꯤꯁꯤꯗꯩꯗ ꯅꯦꯅꯣ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯐꯤꯜꯇꯔꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯅꯤ ꯍꯥꯏꯇꯥꯔꯗꯤ ꯔꯤꯀꯣꯚꯔꯦꯕꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯇꯣꯛ ꯆꯥꯝꯊꯣꯛꯄꯁꯦ ꯉꯝꯗꯦꯕ ꯑꯗꯨ ꯉꯝꯗꯕꯅꯤꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯒꯤ ꯆꯣꯛꯇꯣ ꯑꯩꯈꯣꯏꯅ ꯁꯤꯟꯒꯅꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯕꯇ ꯔꯤꯁꯔꯁ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯁꯦꯆꯨꯔꯦꯠ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯆꯨꯞꯁꯟꯕ ꯉꯝꯃꯛꯇ꯭ꯔ ꯃꯇꯨꯡꯗ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯑꯒ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯇꯣ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯒ ꯑꯃꯨꯛ ꯔꯤꯌꯨꯁ ꯇꯧꯕ ꯑꯗꯨꯅ ꯁꯥꯏꯀꯜ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯀꯥꯟꯗ ꯁꯥꯏꯀꯜ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯃ ꯑꯩꯈꯣꯏꯅ ꯎꯠꯇꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯤꯅꯤꯃꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯥꯔꯇꯤꯀꯜꯗ ꯎꯠꯄꯗ ꯁꯥꯏꯀꯜ 10 ꯐꯥꯎ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯐꯥꯎ ꯃꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯍꯟꯊꯗꯕ ꯄꯥꯔꯇꯤꯀꯜꯁꯇꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯁꯦ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯍꯦꯔꯣꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯁꯤ ꯂꯦꯕꯇ ꯇꯧꯔꯤꯕ ꯅꯥꯅꯣ ꯄꯥꯔꯇꯤꯀꯜꯁꯀ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯃꯤꯕ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯝꯕ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯀꯣꯏꯁꯟꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯂꯦꯕꯇ ꯗꯤꯕꯦꯂꯞ ꯇꯧꯔꯤꯕ ꯃꯈꯜꯒꯤ ꯅꯥꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯒ ꯑꯗꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯇꯔ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯕꯇ ꯍꯧꯖꯤꯛ ꯀꯟꯅ ꯗꯤꯕꯦꯂꯞ ꯇꯧꯔꯤꯕ ꯅꯥꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯒꯤ ꯀꯣꯁ ꯏꯐꯦꯛꯇꯤꯞꯁꯦ ꯄꯩꯁꯥ ꯆꯪꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯀꯩ ꯍꯥꯏꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯤꯜꯇꯔꯗ ꯁꯤꯖꯤꯟꯅꯔꯤꯁꯤ ꯑꯦꯛꯇꯤꯚꯦꯇꯦꯠ ꯀꯥꯔꯕꯣꯟ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯅ ꯍꯥꯏ ꯇꯥꯔꯗꯤ ꯀꯥꯔꯕꯣꯟꯒꯤ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁ ꯇꯥꯏꯇꯩ ꯉꯁꯥꯏ ꯒ꯭ꯔꯥꯐꯤꯟ ꯅꯠꯇ꯭ꯔꯒ ꯀꯥꯔꯕꯣꯟ ꯅꯦꯅꯣ ꯇ꯭ꯌꯨബ്ꯁꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯀꯥꯔꯕꯟꯒꯤ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯇꯥꯡꯕ ꯄꯣꯠ ꯑꯦꯂꯤꯃꯦꯟꯠꯁꯦ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯃꯥꯒꯤ ꯁꯦꯝꯕ ꯃꯈꯜꯒꯤ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯇꯦꯠ ꯀꯥꯔꯕꯟꯅ ꯍꯥꯏꯅꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣ ꯀꯣꯁꯠ ꯃꯦꯇꯤꯔꯤꯌꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯔꯤꯁꯤ ꯑꯦꯛꯇꯤꯚꯦꯇꯦꯠ ꯀꯥꯔꯕꯣꯟꯁꯤ ꯌꯥꯝ ꯂꯥꯏꯅ ꯁꯨꯡꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯀꯥꯔꯕꯣꯟ ꯅꯦꯅꯣ ꯄꯥꯔꯇꯤꯀꯜꯁꯀꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯩꯇꯥꯟꯒꯨꯝꯕꯁꯤꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯔꯤꯁꯔꯆꯁꯦ ꯍꯧꯖꯤꯛ ꯂꯦꯕꯇ ꯀꯟꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯇꯦꯠ ꯀꯥꯔꯕꯟ ꯍꯥꯏꯔꯒ ꯁꯨꯡꯕꯗ ꯌꯥꯝꯅ ꯋꯥꯕ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏ ꯌꯥꯝꯅ ꯆꯪꯕ ꯃꯑꯣꯡꯁꯨ ꯇꯔꯃꯤꯅꯣꯂꯣꯖꯤꯗꯨꯅ ꯃꯥꯜꯍꯜꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯤ
ꯑꯩꯒꯤ ꯂꯦꯕꯇ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯔꯤꯁꯔꯆꯁꯤꯗ ꯕꯣꯔꯣꯟ ꯑꯦꯛꯇꯤꯚꯦꯇꯦꯗ ꯀꯥꯔꯕꯟꯁꯤ ꯁꯨꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯀꯃꯥꯏꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯕꯣꯔꯣꯟꯒꯤ ꯁꯣꯔꯁ ꯑꯃ ꯂꯧꯔꯕ ꯕꯣꯔꯤꯛ ꯑꯦꯁꯤഡ് ꯂꯨꯄꯥ ꯌꯥꯝ ꯍꯣꯡꯉꯦ ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯗ ꯂꯨꯄꯥ 500-700 ꯃꯨꯛꯇꯅꯦ ꯇꯥꯔꯤꯁꯦ ꯑꯗꯨꯒꯤ ꯕꯣꯔꯣꯟꯁꯤ ꯏꯁꯤꯡꯗ ꯇꯨꯝꯍꯜꯂ ꯃꯇꯨꯡꯗ ꯎ ꯃꯀꯨꯝ ꯅꯠꯇ꯭ꯔꯒ ꯋꯥ ꯃꯀꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯈꯔ ꯐꯨꯠꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯄꯨꯔꯥ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯩꯇꯥꯟ ꯑꯣꯟꯅꯕ ꯍꯥꯏ ꯇꯦꯝꯄꯔꯦꯆꯔꯗ 700-800 ꯗꯤꯒ꯭ꯔꯤ ꯁꯤꯗꯩꯗ ꯃꯩꯇꯥꯟ ꯑꯣꯜꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯂꯦꯕꯇ ꯇꯦꯝꯄꯔꯦꯆꯔꯗꯣ ꯃꯣꯅꯤꯇꯔ ꯇꯧꯕ ꯉꯝꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯣꯅꯤꯇꯔ ꯇꯧꯕ ꯉꯝꯗꯕ ꯃꯤꯒꯤꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯡꯒꯥꯗ ꯃꯩ ꯊꯥꯔꯤꯗꯨꯅꯤ ꯑꯗꯨꯅ ꯃꯩꯇꯥꯟ ꯁꯨꯡꯕꯗꯧꯅ ꯑꯗꯨꯝ ꯁꯨꯡꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯩꯇꯥꯟ ꯑꯣꯜꯂꯕ ꯄꯣꯠꯇꯣ ꯕꯣꯔꯣꯟꯗꯣ ꯀꯥꯔꯕꯣꯟꯗ ꯑꯗꯨꯝ ꯆꯤꯡꯒꯅꯤ ꯑꯗꯨꯅ ꯆꯨꯝꯅꯒꯤ ꯃꯩꯇꯥꯟꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯔꯣꯟꯗꯣ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤꯁꯦ ꯌꯥꯝ ꯋꯥꯡꯈꯠꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯟꯒꯤ ꯑꯣꯏꯅꯗꯤ ꯑꯣꯡꯂꯤ ꯀꯥꯔꯕꯟ ꯈꯛꯇꯪꯗ ꯉꯁꯥꯏ ꯁꯥꯏꯀꯜ 5ꯗꯒꯤ ꯍꯦꯟꯅ ꯆꯠꯄ ꯉꯝꯃꯝꯗꯕꯗꯣ ꯍꯥꯏꯗꯤ ꯍꯟꯖꯟ 5ꯔꯛ ꯁꯤꯖꯤꯟꯅꯕꯗ ꯁꯦꯆꯨꯔꯦꯠ ꯑꯣꯏꯈ꯭ರೆ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭रे ꯑꯗꯨꯕꯨ ꯕꯣꯔꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯗꯩꯗꯤ ꯃꯥꯏ 10 ꯐꯥꯎꯕꯗ ꯃꯥꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤꯁꯦ ꯍꯟꯊꯔꯛꯇꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯑꯗꯒꯤ ꯁꯤꯒꯤ ꯕꯣꯔꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯉꯁꯥꯏꯒꯤ ꯀꯥꯔꯕꯟ ꯈꯛ ꯁꯤꯖꯤꯟꯅꯔꯝꯃꯒꯗꯤ ꯃꯥꯗꯤ ꯅꯦꯒꯦꯇꯤቭ ꯆꯥꯔꯖ ꯄꯨꯕꯅꯤꯅ ꯄꯣꯖꯤꯇꯤቭ ꯆꯥꯔꯖ ꯄꯨꯕ ꯃꯣꯂꯤꯀꯨꯜꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯆꯨꯞꯁꯜꯍꯟꯕ ꯉꯝꯗꯦ ꯑꯗꯨ ꯕꯣꯔꯣꯟ ꯌꯥꯎꯈꯤꯕ ꯀꯥꯟꯗꯗꯤ ꯉꯁꯥꯏ ꯄꯣꯖꯤꯇꯤቭ ꯑꯣꯏꯒꯦꯔꯥ ꯅꯦꯒꯦꯇꯤꯚ ꯑꯣꯏꯒꯦꯔꯥ ꯑꯅꯤꯃꯛꯁꯦ ꯃꯥ ꯃꯊꯟꯇꯅ ꯃꯔꯣꯝꯇꯣꯝ ꯆꯨꯞꯁꯟꯕ ꯉꯝꯃꯦꯕ ꯑꯗꯣ ꯁꯨꯡꯒꯨꯝꯕ ꯃꯩꯇꯥꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯨꯡꯕ ꯄꯣꯠꯁꯤꯗꯤ ꯃꯃꯜ ꯍꯥꯏꯔꯨꯔꯒꯗꯤ ꯂꯨꯄꯥ 200-300ꯅ ꯌꯥꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯋꯥ ꯑꯃꯅ ꯍꯧꯖꯤꯛ ꯄꯤꯔꯤꯁꯦ ꯂꯨꯄꯥ 200 ꯅꯠꯇ꯭ꯔ 300 ꯕꯣꯔꯣꯟꯁꯦ ꯄꯤꯒꯦ ꯂꯨꯄꯥ 500-600 1,000ꯒꯤ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣ 10-15ꯒꯤ ꯆꯥꯡ ꯄꯨꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯥꯐꯤꯟ ꯅꯠꯇ꯭ꯔꯒ ꯀꯥꯔꯕꯣꯟ ꯅꯦꯅꯣꯇ꯭ꯌꯨബ്ꯁ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯥꯝ 10ꯗ ꯂꯨꯄꯥ 10,10-15ꯒꯤ ꯆꯥꯡ ꯂꯥꯛꯀꯅꯤꯕ ꯑꯗꯣ ꯑꯦꯛꯇꯤꯚꯦꯇꯦꯗ ꯑꯃꯨꯛ ꯇꯧꯔꯒꯗꯤ 10,000ꯒꯤ ꯃꯊꯛꯇ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅ 10,000-30 ꯄꯤꯔꯝꯕ ꯄꯣꯠ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯥꯔꯕꯣꯟ ꯅꯦꯅꯣꯇ꯭ꯌꯨബ്ꯁꯀꯤ ꯇꯥꯏꯞꯇ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯐꯖꯕꯗꯤ ꯈꯇꯪꯗꯤ ꯋꯥꯠꯂꯤ ꯌꯥꯝꯅ ꯄꯤꯕꯗꯤ ꯅꯠꯇꯦ ꯈꯇꯪꯗꯤ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯃꯃꯟꯗꯣ ꯉꯁꯥꯏ 10,000-30ꯗꯒꯤ ꯂꯨꯄꯥ 1,000 ꯄꯨꯊꯔꯛꯄ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯂꯩꯕꯅꯤ나 ꯑꯩꯈꯣꯏꯒꯤ 100%ꯃꯛ ꯅꯠꯇ꯭ꯔꯁꯨ 90%ꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯎꯠꯂꯒꯗꯤ ꯑꯩꯅ ꯀꯣꯁꯀꯤ ꯃꯔꯝꯗ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯁꯛꯅꯦ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯣꯠꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯂꯨꯠ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯦ ꯑꯗꯨ ꯗꯣꯛꯇꯔ ꯍꯦꯔꯣꯖꯤꯠꯅ ꯑꯩꯈꯣꯏ ꯔꯤꯁꯔꯁ ꯇꯧꯔꯤꯕ ꯂꯦꯕꯇ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯣꯇꯥꯏꯞꯁꯤꯅ ꯑꯩꯈꯣꯏ ꯅꯥꯅꯣ ꯄꯥꯔꯇꯤꯀꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄꯨꯔꯤꯐꯤꯀꯦꯁꯟꯁꯤꯗ ꯏꯁꯤꯡꯁꯦ ꯁꯦꯡꯗꯣꯛꯅꯕꯗ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯔꯤꯛꯁ ꯑꯃꯁꯨꯡ ꯆꯦꯂꯦꯟꯖꯤꯡꯁꯦ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯦꯕꯇ ꯇꯧꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗꯗꯤ ꯁꯤꯁꯤ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯟꯗꯁꯇ꯭ꯔꯤ ꯂꯦꯚꯦꯜꯗ ꯄꯨꯈꯠꯄ ꯌꯥꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯨ ꯂꯩꯒꯅꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤꯗ ꯊꯥꯗꯣꯔꯤꯕ ꯋꯦꯁꯁꯤꯁꯤ ꯑꯩꯈꯣꯏꯅ ꯇꯨꯡꯍꯜꯂꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯦꯀꯦꯟ ꯈꯔ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ ꯌꯥꯝꯃꯕꯗ ꯃꯤꯅꯤꯠ 1-2 ꯇꯨꯡꯍꯜꯂꯒ ꯆꯠꯍꯟꯈꯤꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯆꯨꯞꯁꯜꯂꯤꯕ ꯃꯇꯝꯁꯦ ꯁꯤꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯐꯦꯛꯇꯔ ꯑꯃ ꯑꯣꯏ ꯍꯥꯏꯗꯤ ꯉꯁꯥꯏ ꯗꯥꯏ ꯃꯌꯥꯝ ꯆꯠꯐꯟꯗ꯭ꯔꯤꯁꯤꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯀꯥꯔꯕꯟ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯤꯅꯤꯠ 3-4ꯁꯤꯗ ꯃꯣꯔ ꯗꯦꯟ 50% ꯆꯨꯞꯁꯟꯕꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯗꯨꯅ ꯃꯤꯅꯤꯠ 2-3ꯗ ꯑꯗꯨ ꯍꯥꯟꯅ ꯆꯨꯞꯁꯟꯕ ꯉꯝꯕꯅꯤꯅ ꯃꯩꯇꯥꯟꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯈꯔ ꯋꯥꯡꯈꯠꯍꯜꯂꯒꯗꯤ ꯃꯥꯒꯤ ꯃꯇꯝꯗꯣ ꯍꯟꯊꯔꯛꯀꯗꯕꯒꯤ ꯃꯃꯤ ꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯁꯤ ꯇꯨꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯗꯣꯛꯇꯔ ꯍꯦꯔꯣꯖꯤꯠꯇ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯗꯣꯛꯇꯔ ꯍꯦꯔꯣꯖꯤꯠꯅ ꯂꯩꯕꯤꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯊꯤꯖꯤꯜꯂꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯑꯃꯣꯠꯄꯁꯤꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯑꯣꯖꯥꯒꯤ ꯂꯦꯕꯇꯒꯤ ꯍꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜꯗꯒꯤ ꯑꯗꯒꯤ ꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁ ꯒꯣꯔꯃꯦꯟ ꯑꯗꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯁꯤ ꯄꯨꯜꯂꯀꯥꯟꯗ ꯅꯥꯅꯣ ꯃꯦꯇꯔꯤꯌꯦꯜꯁꯅ ꯌꯥꯎꯔꯕ ꯅꯥꯅꯣ ꯗꯤꯚꯥꯏꯁꯁꯤ ꯗꯦꯕꯂꯞ ꯇꯧꯔꯀꯥꯟꯗ ꯐ꯭ꯔꯣꯝ ꯂꯣꯀꯦꯜ ꯇꯨ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯉꯁꯥꯏ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯁꯤ ꯔꯤꯁꯔꯁ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯕ ꯃꯇꯨꯡꯗ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤꯅ ꯑꯩ ꯊꯥꯖꯩ ꯏꯁꯤꯡꯗꯒꯤ til-hidak amadi organic dye machusing louthokpada nanoparticles ki thoudang haiba hiramsida Department of Physics National Institute of Technology Manipur da Associate Professor oina thaupuriba Dr. Loushambam Herojit ka aikhoigi mihut Raichanda Chingtham ga unadunu wari saba tahan jakhibaga loinana ngasige Science Magazine lanthokjaba matang asta loizari mathang leipau popo numit pungpham asimakta da amuk phangbigani Science Magazine